Hausi numeng bapung tarani thoi tare Manipuri da pau tabirasi. Akashvani Imphal RK Gorani na pau pajari ahanbada maruiba pau Manipur ngasi angkai mapan suba saklam concert hangama siste pangthokli BJP gi machin chatpa misak Michael lamja thang hawki gi mathak jata ki ba thawong adu pangdabagi thawong haina mukhyamantri nongthamam biren hairi Jammu Kashmir Vidhan Sabha gi ahanba taka ki mirep se pisin begi matam ngasi loiragani taka gasigi mikhal tha asigi tranipan pangthokani amasung Duran Cup lesingani kunmari ki ani suba semi final da ngasi Mohan Bagan Super Giants amasung Bangalore FC thengnaragani Manipur ngasi angkai mapan suba saklang concert hangkar masiste pangthokli Mapungoiba thorom Imphal gi bisum singa makhada leiba singa machada leiba memorial da pangthokli thorom thawdo aduda leikhidreba singa mapamda leisu katana ikai kumnaba thorongi mapungoiba saktam oiri numit asiga mari leina na miyam gi concert ama satki Manipuri na si kudamta apas bapulo long live Manipuri na si kudamta Mito na lang di mapuhay ba? Mito na lang di mapuhay ba? Mito na po sige mamalepa. Mito na po sige mamalepa. Mito na lang di mapuhay ba? Manipuri apas ba? Manipuri apas ba? Mana long live Manipuri sakam Ningsing bayai ikum jalising amazama hamphumnga gi ngasi gi numit asida Manipur da khutsem gi sak tangma mai leina mai roisingna khongjing changsilak pada mi mari lekhidabani khongjing changsilibе miya bonam thana ba hotna bada police nomi kapagi thawdokta Naba Kumar Nilamani amasung Pramodini thawdok thapam adumakta da lekhidabani aduga laisram chawbalna kone lekhidabani numit asi jiri bam dasu pangthokli ayu ngan bidi hauna ya kairol saktuna lekhidrabasing maphamda leisu katna ikai kumna butki Toromaduda Maira Pai BSS wasing lusing basing amasung mahiroi singna saruk yadana pangthoki akhang ahi singna nim asi pangthopagi nunggi oiba wakhalon sing naina ki amadi ngasi gi mirolna lawgodaba thawdang kya gi matang dasu khanaki BJP gi machin chatpa misak Michael lamja thang hawkip amasung hak imung manung chathakip attack amadi yum kai mang tanglamgi thawong adubo pangdabagi thawong haina mukhyamantri nongthamam biren singna hairi Social media thagat pagwarol da mukhyamantri na hai asiguma thawong asi raija asigi amatta oiba amadi apun bige saktam da singna bani haina lawi PhD mantri lai saktam so sindro na hairi loktak patpu kahendana ba thamna ba amadi kannaba paketliba project sing asina miyamna tengmang biduna mapung phan biu Loktak kannaba cabinet subcommittee gi chairman su oiriba mantri na hai project asi ahan ba khongthang oina pat ki akoi bida leiriba phumdi sing sengdoktuna pat ki mapan sing semjinduna pat asigi ising sing laimatak ture lomda sitakhina ba thorang pakhet lagani Sri Sochindro ngrang nubidang loktak pat ki phibim yang sinaba mapam aduda satki maduda mangna paumi sing da hai Bisnupur jila ki ningthau khongda pat asida tarakpa phata haudi sing matam gi matung ina khomjinduna loktak pat luna na thamna hona gani Mahak hai phabok saw amadi tongan phamsing da ising isaw khudong sa daba mayok nabana ising center kinaba sangat pada khudong sa daba kya mayok nari hauji tholbe ising isaw gi phiba maji khara phagalaba matung da project asi mai pangna pakatnaba thabak hauragani mantri khongchat aduda LDA ge chairman Moirangthem Ashwini Kumar Suyauki Raijas handak sukhiba nongna maram oidana mafam kaya da hauji ising tungsinduna leiri mioi kaya na relief camp sing da singda pam lauri sarkar lokhat paya bating bangi thabak sing lokhatli ising isa hosna maram oiduna lawpari kaya amdi ngage farm sing ising thumjin kre hauji orekli be phibam asi mari lena ba bibak sing meng sangbiduna lawmi sing amdi ngami sing gi awaba kokna ba mateng pangbiu haina tongan lup singna sarkar pung sing silakli Assam Rifles na Rajas ta Mausa ipim hanjilak na batungan to thabak kya paikhatli Assam Rifles na Waikongi Maira Paibi Sing Mairongi IBPS
Waruising amasung pangal tabigi CSO asing Sangaitel School ki principal Lilong Chandrakhong Thaubal Hainopok Dimnam Khuno Ngaikong Molbhai Lup Awang Kasom New to Som Lambasi Ainam di Lungsing ki dukan phamusing unaduna wari sanakre amaromda Assam Rifles na Sande Zilagi Tangbong Mino Village that lem lang bagi kem sing pangthokre maduda mi sama kun mga hana laing ki amadi lem na hidal anthak sing yen thoki Imphal West Zilagi mayang Imphal ki Phabokso High School da thas ki kun mga da Assam Rifles na sinduna Bharat Lan mi da mataw karamna sangga degi highway matang da lecture program amasu pangthokhi tabi riba pawasi Akashvani Imphal dagi ni Jammu Kashmir Vidhan Sabha ahan matangka ki mirep se patient bing matam ngasi loiragani scrutiny hayang pangthokani mirep se lakthok pagi aroi bene mina thas ki kontrani tangka kasta jila taruki sikun mari ge bot mathang thagi tara nipan thadana gani ani suba tangka ki mikhalna September kun manga da amasung October amada pangthokani bot masing na puno October mari da thigani mikhala sigidama Congress ki mire mapan gi ming yauba list ngarang thokre Gulam Ahmad Mir Duru Vidhan Sabha Kendra ki Mikhal Thengnagani aduga Pradeep Kumar na Doda West Vidhan Sabha Kendra ki Mikhal Thengnagani Mapal Thorom Mantri Dr. S. Jaishankar amaso Brazil ki Mapal Thorom Mantri Mauro Vieira na ngasi New Delhi da pangthokada mapan suba India Brazil Joint Commission meeting da saru yagani Bharat lai ba Brazil ki Mapal Thorom Mantri Mauro ki khongchat asina leibak ani ki mari hena sesil handuna chawkhatpa purakpa ngamal lagani Mantri anina Troika gi mharuk amo ina mamang segi Bharat ki G20 presidency ki makha tarak poina leibak ani matang da wari sanagani hauzik Brazil na G20 presidency sahi asigi November phawba oiri medical profession gi lamda leibe mi sing thabak tawgi mawong mataw security amasung makhoibo asu engam yahondabi matang da prasab tarongna ba Supreme Court na sem ki ba National Task Force ahan ba mifam ngasi New Delhi da pangthok lagani Mifam adu kendra ki cabinet secretary na sabapati oidana pangthokani task force asida yawriba members sing di kendra ki home secretary National Medical Commission chairperson surgeon vice admiral R Sarin AIMS ki director Dr. M Srinivas amasung AIMS ki department of neurology ki hangi professor Dr. Padma Srivastava ni Kolkata ki RG Kar Medical College and Hospital da Dr. Nupi amuk izat mahal matung tamtin hato kiba keso digi matangda khanabada Supreme Court na medical professional lebe mioi sing aso engam thondana ba National Task Force semna ba khangan khibani Supreme Court ki hukum matung ina task force asina makhoi interim report chewol hongi manung da amadi final report na tha ani gi manung da bikhal kadam ni haina khangan khrabani North East United Duran Cup lising ani kurmel gi final sangle Karang sani ki ahan ba semi final match ta North East United na Shillong Lajong panjal ahum soino da maiti be pikhi bani Shillong gi Jawaharlal Nehru Stadium sani ki ahan ba semi final match ta North East United ki Thoi Singh Azarai amasung party gogoina panjal sing adu san ki bani ani suba semi final da Mohan Bagan Super Giants amasung Bangalore FC Kolkata gi Vivekananda Yuva Bharat Tirangan Stadium da ngasi thengnaragani Masya thaiba team aduga North East United ka Duran Cup ki final da thangja numite thengnagani Paris Paralympics leseni kunmari hayengdagi hauragani mathang thagini pan phawba numit 12 13 chathagadaba games asida Bharat ki sanaroi marphumari saru yari hante National Paralympics ta khwaidigi yamna lebak aski sanaroi na saru yaba oiri Kenijut Affairs and Sports Mantri Dr. Mansukh Mandavia na Bharat ki sanaroi singda jaipa mangol piri Assam da sahi asige June amasung July tha phawda kang ki sandokpa laina Japanese encephalitis malaria amasung dengue case lising amaga samagi maya da leide haina sakan hairi masigi manungda mi kontrani thoi lai khidre Raiji Haksel amsu yai phayumbal vibhag ki data matung ina June amasung July tha da Japanese encephalitis case katkada mi samri ga kunmari thengna khi hairi Haujik aroi bada maroi pau amuk hana Manipur da ngasi akhima pansuba saklam khongset hangar marches de pangthokli BJP ki machin chapa misak Michael Amja thang hawki ki mathak da chatha ki ba thawong adu pangda bagi thawong ni haina mukhyamantri Nongthomam Biren hairi Jammu Kashmir ki Vidhan Sabha ahan mataka ki mirep se pisin bingi matam ngasi loiragani amasung Duran Cup lesing ani kunmari gi ani suba semi final da ngasi Mohan Bagan Super Giants amasung Bangalore FC thengnaragani Paulo Jari